Manipur Langakliba BJP ki manungda yanadaba leire haina miyamna thajanaringai cherakasida Manipur Renewable Energy Development Agency Manireda ki chairman amadi Uripok AC ki MLA KH Ragumani IAS retired Houzik Naihaki mamangda chairman ki famdagi thadokjarage haina Chief Minister N Birenda Chief Bisankri Wahai pareng anikhak iba fam thadokagi cherolda MLA Ragumani na hai mahak masagi oiba maram amadi miyamgi apamba yenglaga Houzik ki tanjasida mahakna Manireda ki chairman oina makha chathabagi mathau tadre hai maram aduna chairman gi famdagi resign taunaba cherol asi pisanbani haina phongdorami ningsingba yabadi haukiba numit taranigi manungda ihan hana MLA TH Radheshyam Chief Minister की advisor की फॉर्मदगी थादोख्रबा मतुंगदा MLA Karam Shyamna Manipur Tourism Corporation Limited की chairman की फॉर्मदगी अमदी MLA Paunam Brojena Manipur Development Society की chairman की फॉर्मदगी मथंग resign तौखिबनी हौजिकसु अतोप्पा MLA खरसु मखोइना पारिबा फॉर्म सिंगदगी resign तौरकदबा लैरी हाइना यामना थाजबा याबा सोर्स अमना न्यू टीवी दा हाइरकली अमरोमदा Chief Minister N Birengi माइकैदगी MLA खरना मखोइगी फॉर्मदगी resign तौनख्रबसु महाकी Council of Minister दा करिसु सोकनिंगाई लैति हाइना फोंगदोखिबा लैख्रबनी